Manipur da thokli bahadna sunabagi irang loisinaba hotnabada ngakpiba amadi kathoknabagi thauna leiduna nungsi chanana leiminanaba Miracle Healing Prayers Ministry Nagaland gi Director Nangba Konyak na appeal tawrakli. Wafam asi kuki militant singna tamthina hatkraba nagamicham taruki leihodiba imung manung amadi kuki singna landarakpadagi Kangpokpi district ki Makhan Lyangmai village da changjafam lauriba internally displaced person sing unaduna prayer tawbagi thauramda fongdokhibani. Numit Karan ge Khongchata Imphal da lakiba Nagaland ge Christian religious leader asina ahanba oina Makhan village da yauduna laikhidraba nagamicham taruki imung manung amadi khunja singa unaduna awanungai wari shanakhi. Loina na awaba tarba miyam gi damak prayer tawduna taibung semba mapuda awaba kokpi naba thawni duna pukning thawgatki. Masigi tungda nagamicham taruk hatkibagi pau tabadagi Janims Hospital da laikan nariba makhoi gi imung manung gi miyoi shingasu unaduna prayer tawki. Nangba Konyak na miyam na maral laiba miyoi shingbu chairak pi khidabadiyai adubu taibang semba mapunadi soidana chairak fanghangani loina na miyoi ba masal gi marakta thajanaba thamnadrabadi kaidawnungda nungsinaba purakba ngamloi haina fongdoki. मेरा पर्पस है सोच रहा है फोन में देखता है लेकिन सेटिस्फाइड नहीं है इसलिए हम भी प्रफुल्लदास हैं इसलिए हम सुन रहे हैं हिस्टोरी में भी है इम्फाल